Manipur thokliba Ichao Amadi Ching Ningkhaibagi thoudok Khul chatret sukna taruke Meeoi lakh lishing humfumangaga chamapal kuntra taruk Awaba Mayoknari yum lishing kuntra mangaga Chahum Marifumari Rom Amang-Ata Thokhre haina Directorate of Relief and Disaster Management ngasi numitang wairam pung mga makhaida thadorokpa report amana hairi report aduna hai Ichao Amsung Ching Ningkhaibagi thoudok sing aduna maram oiraga hauzik faubada Meeoi ama lekhidre aduga Meeoi mari asok apanang ki Masigi mathakta sasan humfutara mari lekhidre thoudok sing aduna maram oiraga Meeoi lishing mariga chama nifutaret evacuate tawduna safagataba mafam singda hondorakhi Hauzik Ichao asiga mari linna relief camp humbutara nipan hangdoktuna thamli amadi medical relief camp nipan hangdokre Ichao asina maram oiraga pochei thaba lobuk hectare chama humfumatoi dasmik taruk mangarom Amang-Ata Thokhre amadi infrastructure humfutara matoi Amang-Ata Thokhre hauzik faubada punna Ching Ningkhaibagi thoudok chama humfu thengneki Ichao amasung landslide asida Government of India na Panglakpa matengda NDRF, Air Force, Navy amadi Army personnel sing tharakiba laikre amadi State Force ki oina SDRF, State Police, Fire Service ki personnel sing amadi rescue boat kaya deploy tokre hainasu reported na palle.